ꯏꯆꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯋꯥꯔꯣꯜꯗ ꯀꯣꯔꯀꯣꯝ ꯌꯥꯎꯅ ꯀꯪꯂꯩꯄꯥꯛꯀꯤ ꯂꯥꯜꯍꯧꯂꯨꯞ 5 ꯑꯟꯂꯣꯐꯨꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯤ ꯂꯥꯎꯊꯣꯛꯄꯁꯤꯗ ITLFꯅ ꯌꯥꯎꯔꯛꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯊꯥ ꯑꯁꯤꯒꯤ ꯅꯕꯦꯝꯕꯔ 16ꯗ ꯏꯟꯗꯤꯌꯥꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯊꯥꯗꯣꯔꯛꯄ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃꯗ ꯀꯪꯂꯩꯄꯥꯛꯀꯤ ꯅꯤꯡꯇꯝ ꯂꯥꯜꯍꯧꯂꯨꯞ 5 ꯃꯈꯣꯏꯒꯤ ꯑꯥꯔꯝ ꯋꯤꯡꯁꯤꯡ ꯀꯣꯔꯀꯣꯝ ꯑꯃꯗꯤ ꯑꯁꯨꯛ ꯌꯥꯎꯅ ꯂꯥꯜꯍꯧꯂꯨꯞꯁꯤꯡ ꯑꯁꯤꯒꯤ ꯐꯦꯛꯁꯟ ꯋꯤꯡ ꯑꯃꯗꯤ ꯐ꯭ꯔꯟꯇꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯊꯥ ꯑꯁꯤꯒꯤ 16ꯗꯒꯤ ꯍꯧꯗꯨꯅ ꯆꯍꯤ 5 ꯂꯣꯅ ꯌꯥꯗꯕ ꯂꯨꯞꯁꯤꯡꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯇꯥꯖꯔꯦ꯫ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯁꯤꯗ PLA RPF, PRIPAC RA, KCP-RA, KYKL ꯀꯣꯔꯀꯣꯝ ꯑꯃꯗꯤ ꯑꯦꯂꯥꯏꯟꯁ ꯐꯣꯔ ꯁꯣꯁꯤꯌꯦꯂꯤꯁꯠ ꯌꯨꯅꯤꯠ ꯀꯪꯂꯩꯄꯥꯛ ꯌꯥꯎꯔꯤ꯫ ꯂꯨꯞꯁꯤꯡ ꯑꯁꯤꯅ ꯏꯟꯗꯤꯌꯥꯗꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯅ ꯅꯤꯡꯇꯝꯕ ꯅꯦꯁꯟ ꯑꯃ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯕ ꯌꯥꯎꯅ ꯏꯟꯗꯤꯌꯥꯒꯤ ꯁꯦꯚꯔꯦꯟꯇꯤ ꯑꯃꯗꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤꯗ ꯄ꯭ꯔꯤꯖꯨꯗꯤꯁꯤꯌꯦꯜ ꯆꯠꯊꯔꯤ꯫ ꯃꯈꯣꯏꯒꯤ ꯅꯤꯡꯇꯝꯕꯒꯤ ꯄꯥꯟꯗꯝ ꯐꯪꯅꯕ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ, ꯁ꯭ꯇꯦꯠ ꯄꯨꯂꯤꯁ ꯑꯃꯗꯤ ꯁꯤꯚꯤꯂꯤꯌꯟꯁꯤꯡꯗ ꯑꯦꯇꯦꯛ ꯀꯌꯥ ꯆꯠꯊꯔꯤ ꯍꯥꯏꯕ ꯃꯔꯥꯜ ꯀꯌꯥ ꯆꯦꯔꯣꯜ ꯑꯁꯤꯗ ꯁꯤꯔꯤ꯫ ꯂꯨꯞꯁꯤꯡ ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯑꯟꯂꯣꯐꯨꯜ ꯑꯦꯛꯇꯤꯚꯤꯇꯤꯁ ꯄ꯭ꯔꯣꯚꯤꯟꯁ ꯑꯦꯛ 1967 ꯀꯨꯟꯊꯔꯥꯇꯔꯦꯠ ꯑꯣꯐ 1968ꯀꯤ ꯁꯦꯛꯁꯟ 3 ꯁꯕ ꯁꯦꯛꯁꯟ ꯑꯃꯅ ꯄꯤꯕ ꯄꯥꯋꯔꯒꯤ ꯃꯈꯥꯗ ꯂꯥꯜꯍꯧꯂꯨꯞꯁꯤꯡ ꯑꯁꯤꯕꯨ ꯆꯍꯤ 5ꯒꯤ ꯂꯣꯅ ꯌꯥꯗꯕ ꯂꯨꯞꯁꯤꯡꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯐꯦꯛꯁꯟ ꯋꯤꯡ ꯑꯃꯗꯤ ꯐ꯭ꯔꯟꯇꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯕꯨ ꯀꯣꯟꯁꯤꯟꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯌꯥꯎꯔꯤ꯫ ꯃꯁꯤꯃꯛ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯤꯠꯌꯦꯡꯗꯒꯤꯗꯤ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯕ ꯂꯧꯈꯠꯇꯕ ꯌꯥꯗꯕ ꯊꯧꯔꯥꯡ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯕꯗꯒꯤ ꯂꯧꯈꯠꯂꯝꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯁꯤꯅ ꯊꯣꯏꯅ ꯌꯥꯅꯤꯡꯕ ꯌꯥꯅꯤꯡꯗꯕ, ꯐꯕ ꯐꯠꯇꯕꯒꯤ ꯋꯥꯐꯝ ꯅꯩꯅꯕꯒꯤ ꯃꯇꯝ ꯑꯣꯏꯗ꯭ꯔꯦ ꯈꯟꯖꯩ꯫ ꯃꯈꯥ ꯇꯥꯖꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ ꯑꯁꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯏꯟꯗꯤꯌꯥꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯇꯧꯗꯕ ꯌꯥꯗꯕ ꯏꯟꯗꯤꯌꯥꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝꯗ ꯁꯤꯡꯅꯕ, ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯥꯟ ꯍꯧꯕꯒꯤꯗꯃꯛ ꯑꯟꯂꯣꯐꯨꯜ ꯑꯦꯛꯇꯤꯚꯤꯇꯤꯁ ꯑꯦꯛꯀꯤ ꯃꯈꯥꯗ ꯑꯊꯤꯡꯕ ꯊꯝꯖꯤꯟꯈ꯭ꯔꯒ ꯍꯥꯏꯔꯤꯕ ꯃꯊꯛꯀꯤ ꯄꯜꯂꯤꯕ ꯂꯥꯜꯍꯧꯂꯨꯞꯁꯤꯡ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯃꯗꯨꯁꯨ ꯌꯥꯝꯅ ꯀꯥ ꯑꯃ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯑꯣꯡꯗ ꯀꯪꯂꯩꯄꯥꯛꯁꯤꯗ ꯃꯔꯝꯁꯨ ꯅꯠꯇꯅ ꯀꯗꯥꯏꯗꯒꯤꯅꯣ ꯂꯥꯛꯂꯒ ꯄꯪꯂꯩꯗ ꯂꯩꯁꯤꯜꯂꯛꯄ, ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ, ꯑꯣꯏꯗꯕ ꯄꯔꯦꯡ ꯂꯦꯡꯗꯨꯅ ꯑꯆꯨꯝꯕ ꯃꯥꯟꯅ ꯉꯥꯡꯕꯗ ꯏꯀꯥꯏꯗ꯭ꯔꯕ ꯃꯈꯣꯏꯒꯤ ꯃꯔꯝꯁꯨ ꯅꯠꯇꯕ ꯃꯤꯅꯥꯏ ꯅꯥꯏꯊꯥꯡ ꯑꯣꯏꯅ ꯃꯐꯤ ꯃꯔꯣꯜ ꯐꯥꯎꯕ ꯁꯦꯠꯅꯤ ꯈꯪꯗꯅ ꯂꯥꯛꯈꯤꯕ, ꯀꯨꯀꯤ ꯍꯥꯏꯕ꯭ꯔꯥ ꯃꯁꯥꯒꯤ ꯃꯌꯦꯛ ꯐꯥꯎꯕ ꯂꯩꯖꯗꯕ, ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯏꯖꯠ ꯐꯖꯠꯀꯤ ꯊꯣꯏꯅ ꯂꯨꯝꯅ ꯂꯧꯗꯕ ꯃꯣꯠꯈ꯭ꯔꯕ ꯀꯥꯡꯂꯨꯞ ꯑꯃꯅ ꯏꯟꯗꯤꯌꯥꯒꯤ ꯋꯥꯡꯃꯗꯒꯤ ꯏꯃꯤꯒ꯭ꯔꯦꯟꯠ ꯑꯣꯏꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯌꯥꯝ ꯄꯨꯁꯤꯜꯂꯛꯂꯒ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯤꯕ ꯀꯪꯂꯩꯄꯥꯛꯇ ꯂꯩꯕ micham ꯃꯤꯌꯥꯝꯗ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯃꯤ ꯍꯥꯠꯇꯨꯅ ꯃꯤꯇꯩꯕꯨ ꯇꯥꯟꯊꯣꯛꯂꯒ ꯃꯈꯣꯏꯒꯤ ꯂꯝ ꯑꯣꯏꯅ ꯂꯧꯒꯅꯤ ꯍꯥꯏꯔꯤꯕ, ꯃꯗꯨꯁꯨ ꯑꯐꯕ ꯅꯣꯡꯃꯩ ꯄꯥꯏꯕ ꯃꯤꯔꯝꯗꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯨ ꯀꯧꯁꯤꯟꯕ, ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯊꯛꯇ ꯊꯥ ꯑꯁꯤꯒꯤ 15ꯗ ꯏꯟꯗꯤꯖꯤꯅꯁ ꯂꯤꯗꯔꯁ ꯇ꯭ꯔꯥꯏꯕꯜꯁ ꯐꯣꯔꯝꯁ ITLFꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ ꯍꯥꯏꯕ ꯃꯨꯑꯥꯟ ꯇꯣꯝꯕꯤꯡꯅ ꯊꯥ 6 ꯆꯠꯊꯔꯛꯄ ꯙꯝꯀꯤꯗ ꯊꯧꯁꯥꯕꯤꯗ꯭ꯔꯕ ꯏꯟꯗꯤꯌꯥꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯁꯛꯈꯪꯗ꯭ꯔꯕꯁꯨ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯕ ꯃꯁꯥꯅ ꯃꯁꯥꯕꯨ ꯂꯩꯉꯥꯛꯆꯅꯕ ꯊꯕꯛ ꯄꯥꯏꯈꯠꯂꯒꯅꯤ ꯍꯥꯏꯔꯤꯕꯁꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯟꯗꯤꯌꯥꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯟꯂꯣꯐꯨꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯥꯏꯅ ꯂꯥꯎꯊꯣꯛꯇ꯭ꯔꯤꯕꯁꯤ ꯀꯔꯤ ꯃꯔꯝ ꯂꯩꯕꯗꯒꯤꯅꯣ? ꯃꯈꯣꯏꯅ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ, ꯑꯁꯥꯝ ꯔꯥꯏꯐꯜꯁꯇ ꯑꯇꯝꯅꯅ ꯑꯦꯝꯕꯨꯁ ꯇꯧꯕꯗꯒꯤꯔ? ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯅ ꯁ꯭ꯇꯦꯠ ꯄꯨꯂꯤꯁ ꯀꯌꯥ ꯍꯥꯠꯂꯤ, ꯃꯤꯆꯝ ꯀꯌꯥ ꯍꯥꯠꯂꯤ, ꯃꯤꯇꯩ ꯀꯥꯡꯂꯨꯞꯀꯤ ꯂꯟ-ꯊꯨꯝ ꯀꯌꯥ ꯃꯠꯂꯤ, ꯌꯨꯝ ꯀꯩ ꯃꯩ ꯊꯥꯔꯤ, ꯃꯁꯤꯗꯤ ꯂꯣꯐꯨꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅ ꯇꯧꯕ ꯌꯥꯕ ꯊꯕꯛꯂ? ITLFꯅ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯆꯠꯊꯕ, ꯃꯔꯝꯁꯨ ꯅꯠꯇꯕꯗ ꯃꯔꯝ ꯑꯣꯏꯅꯕ ꯍꯣꯠꯅꯕ, ꯃꯤ ꯍꯥꯠꯄ, ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯌꯥꯗ꯭ꯔꯕꯁꯨ ꯃꯈꯣꯏ ꯇꯣꯉꯥꯟꯅ ꯂꯩꯖꯒꯦ ꯀꯥꯏꯅ ꯐꯣꯡꯅ ꯂꯥꯎꯔꯛꯂꯤꯕꯁꯤꯗꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯈꯣꯏꯕꯨ ꯑꯟꯂꯣꯐꯨꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯤ ꯂꯥꯎꯊꯣꯛꯇ꯭ꯔꯤꯕꯁꯤ ꯏꯊꯟꯇ ꯀꯩꯗꯧꯕꯒꯤꯅꯣ ꯍꯥꯏꯅ ꯈꯟꯗꯕ ꯉꯝꯗꯦ꯫ ꯃꯤꯇꯩ ꯃꯆꯥ ꯑꯃꯅ ꯏꯆꯝ ꯆꯝꯅ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯇ ꯄꯦꯟꯗꯕ ꯋꯥꯍꯩ ꯑꯃ ꯑꯅꯤꯒ ꯍꯥꯏꯔꯨꯔꯕꯒꯗꯤ NSA ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯄꯥꯟꯁꯤꯟꯕꯤꯗꯨꯅ ꯖꯦꯜꯗ ꯊꯝꯕꯤꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯈ꯭ꯔꯦ꯫ ꯃꯈꯣꯏꯗꯨꯒꯤ ꯃꯊꯛꯇ ꯚꯥꯔꯠ ꯖꯥꯇꯤ ꯑꯁꯤꯁꯨ ꯁꯤꯡꯅꯕ, ꯊꯨꯒꯥꯏꯕ ꯌꯥꯕ ꯃꯣꯇꯤꯕ ꯌꯥꯎꯔꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯕ ꯌꯥꯎꯔꯤ ꯍꯥꯏ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ITLFꯀꯤ ꯇꯣꯝꯕꯤꯡꯅ ꯌꯥꯝꯅ ꯃꯤꯀꯤ ꯂꯥꯏꯀꯤꯗꯅ ꯏꯟꯗꯤꯌꯥꯅ ꯈꯪꯕꯤꯗ꯭ꯔꯕꯁꯨ ꯅꯤꯡꯇꯝꯅ ꯂꯩꯉꯥꯛꯂꯅꯤ ꯍꯥꯏꯔꯛꯄꯗ ꯏꯟꯗꯤꯌꯥꯒꯤ ꯂꯨꯆꯤꯡꯕ, ꯁ꯭ꯇꯦꯠꯀꯤ ꯂꯨꯆꯤꯡꯕ, ꯑꯉꯝꯕ ꯀꯌꯥꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯃꯁꯛ ꯊꯣꯛꯅ ꯈꯨꯗꯛꯇꯒꯤ ꯄꯥꯏꯈꯠꯇꯕꯁꯤ ꯈꯔ ꯊꯦꯡꯃꯜꯂꯤ ꯍꯥꯏꯖꯅꯤꯡꯏ꯫ ꯇꯣꯝꯕꯤꯡꯒꯤ ꯄꯥꯎꯈꯨꯝꯗ ꯏꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯅ ꯁꯦꯡꯗꯣꯔꯛꯄꯒꯤ ꯃꯍꯨꯠ ꯍꯧꯖꯤꯛ ꯀꯪꯂꯩꯄꯥꯛꯀꯤ ꯂꯩꯉꯥꯛꯇ ꯍꯣꯝꯒꯤ ꯊꯧ ꯄꯨꯔꯤꯕ ꯍꯦꯟꯅ ꯁꯛꯇꯤ ꯂꯩꯕ ꯃꯈꯣꯏꯅ ꯇꯣꯝꯕꯤꯡꯒꯤ ꯋꯥꯔꯣꯜꯗꯨꯒꯤ
ꯃꯥꯌꯣꯛꯇ ꯑꯀꯟꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯈꯨꯗꯛꯇ ꯐꯥꯅꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯝꯂꯕꯗꯤ ꯍꯦꯟꯅ ꯃꯤꯌꯥꯝꯁꯤꯅ ꯄꯦꯟꯖꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯃꯗꯨꯗꯤ ꯅꯠꯇꯅ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ, ꯆꯨꯔꯥꯆꯥꯟꯄꯨꯔ ꯄꯨꯂꯤꯁꯅ ꯇꯣꯝꯕꯤꯡꯒꯤ ꯃꯊꯛꯇ FIR ꯑꯃ ꯄꯥꯟꯕ ꯍꯧꯔꯦ ꯍꯥꯏꯅ ꯁꯨꯝ ꯍꯥꯏꯕꯁꯤꯗꯤ ꯏꯄꯦꯟ ꯄꯦꯟꯖꯗꯕ ꯍꯥꯏꯇꯥꯔꯦ꯫ ꯃꯤꯇꯩꯅ ꯈꯤꯇꯪ ꯇꯧꯕꯒꯤꯗꯤ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯕ ꯑꯥꯏꯟ ꯂꯩ, ꯈꯨꯟ ꯉꯥꯛꯄ ꯆꯠꯂꯨꯕ ꯃꯤ ꯐꯥꯎꯕ ꯍꯥꯟꯅ ꯂꯥꯜꯍꯧꯕ ꯌꯥꯎꯔꯝꯕꯅꯤ ꯍꯥꯏꯗꯅ ꯒꯥꯖꯥꯒꯤ ꯇꯦꯔꯣꯔꯤꯁꯠ ꯐꯥꯎꯕꯗꯒꯤ ꯐꯥꯕꯤ꯫ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯀꯨꯀꯤ ꯍꯨꯔꯥꯟꯕ ꯏꯀꯥꯏ ꯈꯪꯗꯕꯁꯤꯡꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕ, ꯍꯥꯠꯅꯤꯡꯕ ꯍꯥꯠꯄꯗꯗꯤ ꯄꯥꯡꯒꯜ ꯑꯗꯨꯃꯛ ꯌꯥꯎꯅ ꯐꯨꯗꯣꯛꯆꯕ ꯉꯝꯗꯦ꯫ ꯃꯁꯤꯗꯅꯤ ꯊꯃꯣꯏ ꯃꯆꯥꯁꯦ ꯄꯦꯟꯖꯗ꯭ꯔꯤꯕ꯫ ꯑꯃꯨꯛꯀꯁꯨ ꯍꯪꯅꯤꯡꯂꯤ, ꯀꯔꯤꯒꯤ ITLF ꯑꯟꯂꯣꯐꯨꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯤ ꯂꯥꯎꯊꯣꯛꯇꯕꯒꯤ ꯃꯔꯝ? ꯋꯥ ꯀꯟꯅ ꯀꯟꯅ ꯉꯥꯡꯂꯝꯕ ꯃꯤ ꯑꯃꯁꯨ ꯈꯣꯟ ꯁꯤꯈ꯭ꯔꯕ ꯈꯪꯗꯦ ꯍꯟꯗꯛꯇꯤ ꯃꯈꯣꯜꯒ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫